Kurumzari, Ming Taviribis Mutaran Ochari, Nosimaru Bapauda. Union Minister Ramvilas Paswana Jengi Godown Anisana Bajatra Hunkre, FCI Regional Office Asima Pungfaba Office Sohelani Haikre. Manipur swine flu ki case leite lena sina batar basu hidar lathak barang kaina phangana ba thorang la khale haina health director Dr. O Ibom Jana phungdokre amadi kuntra suba N Hazari amadi Dr. N Tombi State Polo Tournament ngasidagi Imphal gi polo ground da hokre mapung ba pau pizari Jeng metric ton lising tara mga tambayaba FCI gi godown ani Manipur da sana na ba ngasi Consumer Affairs Food and Public Distribution gi Union Minister Ramvilas Paswana jatra hunkre Manipur da leriba FCI gi Regional Office asi mapung faba office ama ohlagani haikre hiramasgi matang da paudam ama Nasi Imphal Laiba All Assembly Complex the Pangtokpa Imphal is Kishombung Amadi Bishnupur District Ki Bishnupur da metric ton lising tara Amadi metric ton lising manga chanba go down ani sana na bajatra hunbagi thoramaduda Chief Minister Okram Ibobi Singh Amadi Consumer Affairs Food and Public Distribution Minister Marangthem Okendro Lonena FCI gi Chairman Bishana Chu Sarugyaki Manipur gi MLA Singh Amadi atai official kaya su thoramaduda yauki Chief Minister Okram Ibobi Singh na awang nungpok lamdamda lairiba atay yumlonaba state singi real head sing asi laibana zeng puthok pusin tawbada awaba leite Manipur gi di transportation gi achauba awaba lei maruena national highway number 38 da depend tawri hojik Manipur da lairiba regional office asi mamingi oina laibaga chap manai chahi kya gi mamangdagi mapung faba office ama oina na babar sarkar da hajiduna lakli adubu ngasi phawba tabide Union Minister na ngasi Manipur da aktinana lak dingai matamasida FCI gi regional office asi full-fledged oinana ba honabiu phungdoki loinana Manipur gi atai resource atopal laitabna food security act asisu mapung fana chananduna praja singda ahomba mamal da cheng fanganbina na ba Union Minister gi punging singsin ki tamenglong yauna atai mapam singda chengi godown sana na ba lamgi chet na ba leiribasi atubu matamda ko anduna FCI da Godown Sanana Balam Kushin Argani Haina Chief Minister Okram Ibobi Singh Makatana Fundoki. If once we can reach there very easily, sometimes in the rainy season when there is food problem, food crisis is there, sometimes it will be quite surprised that sometimes we used to transport rice by helicopter from Imphal to Tamilong. So we are giving more priority, but due to some land acquisition problem, we could not complete. Bharat Sarkar gi Consumer Affairs Food and Public Distribution gi Union Minister Oriba Ramvilas Paswana Mark Lairiba imungdagi horokpa mioi ama oibna awang nongpok lamdam gi awaba praja sing asi hena nungsi awang nongpok ta cheng mafung fana fangnana ba atai state singi mari lainaba singa wari sanare Manipur da lairiba FCI gi regional office asi athubu matamda full fledged office ohelagni haina lauthoki masida luribadi FCI asi international body ama oibna maru oiba official sing Manipur da lak matamda safe amadi secure oinana ba Chief Minister Okram Ibobi Singh na honaningi phongdoki makoina lak matamda apanba ayatpa amadi pamdaba thogdok tholakpada matungda lakningdaba yaugni masi thoktunana ba honasi broad gas conversion su lakliba March 38 fawgi manungda loisilagani truck owner amadi transporter kharadagi tender kaubugi matangda Assam amadi Nagaland chingbada chatnaba problem kaya leiribasi kohalagani hojik oiriba Bharat ki darkar oiriba chengi capacity gi matangda paladuna food security ekasi phajana implement tawnanaba honagani masi tawraba kandadi awaba singasi kokani ekasi lakliba me 38 fawgi manungda phajana implement tawgani hana suram Bilas Paswana phongdoki though there is a disturbance and the lumping silchar broad gauge is under constructions, but we have our food storage is, for 3 months advance. We have our godown is full, so there is no questions of worry and there is no need of worry. Our national requirement of the food grain is 580 lakh ton and 450 lakh ton is transported through the railway line.
ISTV Paugidamak G Gagan Sharma Ranjan Amadi Naurabam Phillips All Assembly Complex Imphal. Amaromda Consumer Affairs Food and Public Distribution ge Union Minister Ramvilas Paswana Manipurda leriba FCI Regional Office asi full-fledged ohelani Fongdok Lambada Transporter and Drivers Council na nungaiba Fongdoli. Ngasi MG Avenue da leba Council asigi office ta pangtokpa paumi singa unaba mada Mutwa gi President oibata natana TDC gi President oiriba H Ranjana asigumba thodo asi atangbani Union Minister gi khongchat asiga mari lenana All Manipur Road Transporters and Driver Motor Worker Union gi S Manglem na luchingba team na ngarang nilong chajing da pangtokpa Minister asibu opagi thoromda memorandum ama pisanke Driver amadi truck owner singe awaba khangbiduna Minister na official sing kaushinduna makoina thengnariba awaba sing koknana ba pautak pk cheng chingbagi matangda local driver transporters singda hana khudong chaba pinabagi damak union na wakatpasi chumi March tara manga pawbi manungda makoina pamliba dabi asi soidana ningba thungani haiba wapam asida nungaiba fawi Chief Minister O Ibobi Cave and PD Minister M Okendro amadi MLA Karam Shyamna lawriba thodang damaktasu Ranjitna Thagatpa Fongdopaga loinana athuba matamda office asigi General Manager Thambiu Haike Manipur ki taka laiba pochei chingbagi chingnana bagi tender khudima Manipur da tawholani haina thajaba musu bibiram ki maruina Manipur ki state ki onaiba chief minister na su haiba taka laiba si mapung thana ba onaiba union minister da su haibig hai loina na makhata na haiba si athuba matamda full fledged adumba regional office ama oibagi mathok taba GM ama thamnana ba loina na soidana haiba thabaksi mapung thana pangthok pirna bidamakta su amuka na union minister Ramvilas Paswan is the hajeri Bharat amadi Myanmar anigi ngamkhaida leriba More da leriba Sub District Hospital asida ngarang Health Services ke Director Dr. Okram Ibomchana Operation Theatre ama hangdokre Director na luchingba team amana ahanba oina More dagi chungchung kowi nupi ama Operation pangthokre Specialist Dr. Singh Chang Naina thaduna Patient Care Service lamdam aduda mapung phana bahonari amaromda Manipur da swine flu gi case leite leina asi naba tarabasu hidak langthak marang kaina fanganana ba thorang lokhale haike Hiramasi matangda akanaba paudam ama Sub-District Hospital Moregi Operation Theatre Sangabagi Thoramadu Health Services Manipur Director Dr. Oibumsa Additional Director Dr. Shamsundar CMO Chandel Dr. Birachandra Amadi Dr. Ranjit Susarugaki Atai Wangang Kibasingna Fongdona Kibada Soglisingli Shupna Tarute Linkat Kiba Hospital Asida Operation Theatre Gi Kudong Chabal Basi Jati Shuna Kundaba Mori Praja Singya Chauba Manglan Mangpaunobani Hana Dr. Taret Kaklerambadagi Ahenba Dr. Taramde Hapchinduna Haujipuna Dr. Kunsure Awat Pan Nurse Mapansu Local Dagi Matik Chaba Khangani Haibasi Yamna Nungaiba Pawi Haiki Arapa Mapamdagi Lakpa Staff Singi Problem Solve Tauragani Haiki Director Ibam Chana Haujik Staff Singi Awada Pakaya Makatana Pikigani Hospital Gi Repairing Amadi Infrastructure Gi Awada Passing Menkana Bahonagani Masina Staff Sing Loina Complex Asida Lairabadi Thabakta Kumang Choksingani Missing Lising Maripuram Kundaba More Praja Singna Nahan Makai Barmagi Tumu Amadi Imphal da Wana Sel Tingduna Layang Bachalambadu Haujikok Lagani Luribadi Miyamna Staff Singda Cooperation Piba Amadi Operation Theatre Lairi Haibasi Awareness Piduna Miyam da Kangan Bachangi Mak Masana Luchingduna Ahanbo Operation Pangtokre Hospital Asigi Manpower Madi Equipment Sing Suna Hospital Asida Thamgani Loinana Ambulance Piduna Free of Cost Patient Sing Asina Bayana Honagani Haiki Operation Emergency so elective so so massage so the lower that we are facility a low and level Nasi Mayam Purmana Master Operation to be around yung lapok na bangang ng sinpupurot na hospital po niya po ng garaso ako yung operation na kaya susis operation tawanan ng papadumaya po ng mga kapatang po pinilo ay ko yung tartagi na masilasan basta magkaya ko yung pulong singa 24/7 ako yung mga kamani ano na wala mga kasi tungkol na ako mayam sila live ko community mo yung community sila support ko nila Nakalamrom da Pamisana Hangbawangi Pakum Piradana, Director Oibum Sana, Haujik Paubagi Oina, Manipurda Swine Flugi, Case Report Late, Manipurda Air Traffic Labana, Swine Flugi Case Lerpu Kanduna, Health Department and District Kudinga Center Hangle, Lena Asidaging Aktona Bahidak Tamle, Loinana, Rapid Action Team Na Tabak Taunana Batorang, Pakatle Pongdoki. I could government side they fully prepared
rapid action team hane ge leri mase lo ina ko activate to anytime kananom ta ha kum tamda ko dumeta ko inform to wiro ko lo ina ma free da hoji ki kanu se so Tamiflu ha je ko de phang Maitei Council More ki President Thoiba Amadi Tribal Council ki Chairman Sukulunna Mini India oiba More da Operation Theater Hangdokpa si Praja Singh Anauba Mapok Amagumani Haina Director Buthagat Papungdoki More Primary Health Center da Handakta Dr. Omle Amadagi Dr. Manga Haptuna Puna Dr. Nipan Subada Nungaiba Pungdok Pagalonana Asigumba Director ki Thongasi Mamangda Oikiba Director Singna Ang Phawba Taukidri Haina Susinthaki Aduna Atai Department Singnasu More area da Leriba Awat Apa Singasi on binanaba thorang pakanani phongdonaki ISTV pawgidamak L Ajit Sharma N Ranjan amadi Nauribam Phillips More PAC Moregi MO in charge Dr. K Santi Kumar ge miyeng makhada Myanmar ga tainana leiba Holland Faida lemna layang bagi kem pangthokre kem asida mioi Manipur rom layang baga loinana hida langthak sinsu lemna piki Prithvi da culture na santi gi pauzal piri jati kanglup khaidana nungsi chanana leina bokhona bada lamdam asigi culture na su chawna mateng pangna bokhona si haina hangang kendra gi MLA N Birena haikre ngasi guru angau amadi ibotombi memorial meite pung art center kurai sajo lekai gi mioi tare na sabat team ama Padmasri Guru S Thanel Singana luchingduna Bengaluru da nimit taramathoini changna mafam adugi mahi loisang kayada takpi tambiruna ba lam thabagi thorum gamari leinana MLA Birena wafam asi phongdokibani laifam kunong mayai lekai da leiba lub asigi sanglen da pangthokiba thorum aduda yotke President Dr. N Ibomcha yauna mioi kana sarya ke MLA Birena makataraduna lamdam asigi Loinai Draba Art and Culture na Malem Sinba Thunga Sandoktuna Prithvi da Charang Nariba Mafam Sing Ing Tapna Leina na Bohona Minasi Haiba Wafam Sing Phongdoke interaction to understanding na na ko message mo pilo madu ngam song na culture si yaw ko madu feel to ana ai ga su si maram de ko na su khangam na te do ai di site gi best wishes ni Hawgalali Banaharo Singda Apabalam Chesaza Tawolon Bebar Hena Lehana Pandamda Sri Sri Govindaji Nat Sankirtan Sinduna Nomugi Oba Workshop Come Production Nama Wangkai Puza Lampa Community Hall the Pantokre Tharomisida IMC Gi Ward Number Taramapan Gi Councillor Yumlembam Ratikanta Jain Manipur Dance Academy Gi Pradhan Guru Arambam Tombino N Ratan Amadi Jain Manipur Dance Academy Gi Guru Ahal Inthozam Siamchan Susarya Ke Wairati Kantana Pangtholiba Workshop Asina Mahire Amadi Oja Singi Marakta Lainaba Thogolon Hena Mayek Senghale Asiguma Workshop Asi Manipuri Mafam Kayada Su Pangtho Haningi Haike Sri Sri Govindaji Nat Sankirtan Gi President Sejabamana Workshop Asigi Marueba Pandam Di Sankirtan Gi Asingwa Masakadu Naha Singda Mayek Sengna Khangan Bani Haike Naga Singi Marumarang Hunbagi Kumai Luingai Ni Travel Research Institute Jingmairong the Pangthokre Thorom Asida ADC Gi Chairman John Ralen Susarya Ke Mading Tangkul Amasung Jalerong Furuke Natki Oiba Jagui Isesing Utke Organizing Committee Gi General Secretary Dr. S. Xavier Pamaina Festival Asi Jahi Kayagi Mamangdagi Pangthokuna Lakli Matungda Hena Chawna Pangthokna Nabahonagani Haike Healthy Baby and Best Motherhood ki Pandam Makhada ngasi Mekola Primary Health Center amasung Young Organizing Club na World Vision gi lamjing makhada bhab tahana na bagi thoromama Mekola Primary Health Center Complex ta pangthokre angang singbo hakchang sek towa amasung mama singna lokhatham thokpa section tharang gi makhada pangthokpani haina Young Organizing Club ki President S Brazamani na phongdokhe oi angang singdu sumni masamo phabadana taba kon mental health loina physical health se masi asuki mati koina maru oibadina masamu phabadana tana angang singda koi mental health masi pima tana mama sing edung thodang aina sing maya masi koi mama oibasing adi parents sing da koi pijagi haina koina hari program se hoina koi sinjagani Bharat Sarkar gi SGSY amasung Youth Welfare Club Thambalkhong ani gi senthang makhada sakhiba mini shopping complex ama ngasi Imphal East ki Thambalkhong da Rural and Development Panchayati Raj ki Director K Shyam Sundar na hangdokre Taromadu da Thambalkhong Gram Panchayat ki Pradhan Koizam Olen Top Nauria Jilla Parishad ki member Toizam Itobi yauna myoi kya na sarya ki lamdam asigi miyamna masana masabu senthol lambi pijanaba honabada shopping complex asina chawna mateng oidagani haina Pradhan K Olena phongdokhe Director Shyam Sundar na Bharat Sarkar na SGSY scheme gi makhada project kaya pitharaliba asi piklabasu local club amadi organization kaya na mafam chana sizinarabadi hiram kaya da kanaba piba ngamgani phongdokhe fund sources में हम जे कुंठल ले दलो like
Finance Commission, State Finance Commission, Capital Finance Commission, NIGS, Pueroko. We am the Punjal kind of funds or the kind of building, durable, sustainable asset. We know with the Chimana Henley, Sumba, example, the Antamunati, Antuna, convergency, and Tuna Topic. Biramango College Student Union na Talibadabi Maram Chai Adabu Class 10 Amadi 12 ke exam Thagadariba Mahiri Singi Yanglaga exam boycott ki Kongjangasi Handok Pinabangasi Desamna Sinduna College Asigi Student Union gi Kada Pangthokiba Lamlai Kendragi Manungdalaiba Club Amadi Maira Pai Bisingi Mifam Amana Apil Tauri College ki Mahiri Singna Talibadabi Ngasigi Mifam na Sagot ki Makata na examination boycott Nataba Changshilapa Kongjangda Sagot Pa Haina Wari Lauki Paugi Marathana Timber break Amatan. Break Matunda Taramokari. Manipur gi Dari Farmers Singi Fibam Fagatan and about Makogi Isu Amasung Strategy gi Matang that Nomogi Interaction Program Ama Central Agricultural University gi Agriculture Experimental Farm Andro the Pangtokre Manipur Milk Producers Cooperative Union Amadi All India Coordinated Research Project Amasung Directorate of Research CAU na Sinbatorum Asida Cooperative Union gi Chairman CS Ramanandana Sangongwi Pothok Henganaba Sansingda Ot Napi Mapungfana Fanganba Ngamnaba Ngasigi Thoramasi Pangthopani Experimental Farm Gate Dr. Joseph Koiring na Ot Hibanapi Makal Asi Rabi Season da Tharaga Mari Mangara Palaga San Amadi Nga Singi Chinjak Oine Manipurgi Lehauga Yamna Chanaba Napi Makal Amani Fundoke. When identify the river varieties ani koi farmer the pizere there is amana ken hyper variety amana Jansi ki variety GHO 822 se sahi khuding ge koina farmer sing da maru da ge koina kana ba hujik phaw khara pi dabu hujik phaw koina lai riba variety mayam si kyam koina identify si tawki gani duga matam shui yam lai ri duga koina tharibo variety sing si with scientific technology yoga thajaba variety put natai India ki Mumbai da based over multinational group ama Odiba Mahindra Group na sinba India ki Khwaidagi Wangba Mahindra Excellence in Theatre Award Meta Theatre Festival haina sukhang naba festival asida hadak chahi ingnisini tara manga gi oina Manipur gi awang sakmai da leba Pan Manipuri Theatre gi solo play Dreams from My Room nomination nipan galoina na festival asida changde hadak chahi gi oina festival asigi damak India pumbadagi entry chahung gi mathakta lakpagi manungda play tara khaktamak nomination changbada Pan Manipuri Theatre play asigi nomination nipan galoina na festival asida changlakpani solo play asigi aibana sangnaraba theatre critic playwright Buddha Chingthamni solo asigi solo performer director amasung designer na Chingtham Banikantani play asigi nomination changnaba singdi best production best direction best stage design best design light best innovative sound best costume best actor amsung best original script ni ningsingbayai khwaidagi wangba national award theatre festival asida handaki Pan Manipuri theatre tharaga Manipurna mangarak changba ngamle solo play gi oinadi Pan Manipuri theatre na meta changba ahanba oire tararak shuba meta faubagi recorda best original script ta Manipurgi Buddha Chingthamna Marirak nomination changduna khwaidagi wangba oiri mamangda nomination ahumlak changbagi manungda inglisini taramathoida mahangna meta best original script winner su oikre festival asi yaurunabagi damak mioi tara marina saba Pan Manipuri theatre ge kangbu ama March 13 da Imphal thadolagani hairi NT Theatre Manipurna Sinduna tha asigi tarama pandagi kuntaruk fauba North East Theatre Festival pangtholagani Malom Uchekonda leba NT Theatre da pangthokpa pawmi famamada Festival Director Ningthaucha Tipagna Ministry of Culture amadi North Eastern Cultural Center Dimapur ge senthang makhada pangthokadaba festival asida awang nopok state ahumgi theatre group nipana saruk yagani handaki festival asida ihan hanba oina Mind Theatre amasu putkani awang numpokta leiriba state singi marakta cultural exchange taunaduna integration purangnabagi pandamda festival asi pangthokani phongdoki khoina tawjabagi pandam di khoigi emotional integration ama cultural integration ama adomna sagatna ba wakhalon juda main objective da festival singa si phoba 2011 digi khoi leptana sinjeraga lai Moreda Assam Rifles na paumi fuduna media bu ikai khumna daba media gi ning tamba manghan babu amkil nupi samas chumi tami amadi ichilna hakchina lobga loinana kanna yaning daba phungdokre Lisang Sidna More Imphal Lambi amadi More da chatharakliba miot minei ekhoni yengduna leiba ngamloi asigumba
Assam Rifles ki tamthiba thawong sing asi amung hana thoktanaba Manipur sarkar na hakchina lawbaga loinana Assam Rifles lokthokhigadabani hairi Lilong BJP mandol na sinduna kendra asigi voters singna BJP da ming chanbagi kem ama Lilong Turel ahanbi da pangthokre thawramasida kendra asigi mirep oikiba Abdul Ralam na kendra asigi apunba voter gi chada yankai hena ming chalhanana ba panam thamdi haike BJP National Executive Member S.A. Santikumar na BJP na Kanglup Khaiduna Kanglup 9 na thabak toba leite miyoi kharana party asibu minority Muslim gi wakhalda aranba pau sandoi basidagi miyam lapthokpiu haike development later from the loin khanagani chaphan aba imung manu sendo lairaba lambi pharaba gari panel selaba ai buthok dibu photo du bane yuwa ngamaba atopa chin naw sing icha isu sing do photo mai sing tamma ngamaba thabai ngang bane to ngamagadi eipa du lekai du mohla santi go Lilong jama masajid tagi usoi popi bazar fawbagi lambi sarkar na thuba matamda paukthokpiu haina lambi paukthokpagi matangda semkhiba JSC gi General Secretary Muhammad Sadigur Rahman na ngasi Lilong Tare Makhong Primary School ground da pangthokpa paumi singa unabada phongdokre mana makha taraduna wafam asi hana sarkar ga memorandum piduna sarkar da memorandum piduna khangan khrapani hojik fawwa sarkar na thaba amata pathat pidri lambi asi nagyata fit yankai pakthohanbiu ngasidagi tharaga tha amagi manungda sarkar na positive oiba thabak lokhalaktrabadi akan makhong jang changsinana basem sare haike pani adubu Manipur masa punamaki national highway Tidim road aduga Imphal Mau road aduga Lilong dagina Imphal dagina more phawbagi sorok se loina mak pakthok khrabani adubu Lilong dagina usoi pokri waithau phawtang pakthok taduna thambiram base masi minority na namna taba lamdam ni haidana government sina discriminate tawbiribra haidana minority amoina pungning nungsijaba phaujai Abaromda Thawbal Mayang Imphal lambi pakthoppagi saruk ama oina Jamuna thongdagi Mayang Imphal thongkhong pawbagi koilas thariba asi mawong tana thabiu lambi asi pakthoppada soaliba lan thumgi compensation miyang ga yanakhiba wafam thabak oina pangtho haina irong chesabada pangthokiba miyang wi mifam amana taksili Rural Economic Development Organization irong chesabagi MD Abdul Latif na paumi singda thabak asi karamba program wi makhada subano Thawbaldagi Jamuna thong pawba suriba asiga thongdagi Mayang Imphal thongkhong pawbada suriba asiga kari khenei thabak ani asi magun yamna khenana suriba karigino miyamgi wakat asi mari leinaba singna tabi drabadi organization singa punna khusamnaduna akan bakhong jang changsilagani haike akadagi adagi mamang thaktu supan bikhraba ekhwegi amang ata thoiba lamgi expand to thora isigi compensation hojik pawdi draw tawdri legini haibagi asadi dum tawnaramba parja singda adagi yum sokpa leikriba sigi singi sijo Manipur sarkar asina tawriba thabuk paikaliba thabuk asi aikoi masi niyom sido erabde aikoi condemn tawjai ani so pibiyo uwa yanthat khiba lammang khiba mayam asi aikoi kariguma mata phangba leitri aduga suriba thabuk asi su aikoi kano quality maintenance tawbiyo accident gi chang hanthana ba sagolban tera kaithel lukram lerak amadi khuraizam lerak machin gi corner amasung sagolban sayang lerak machinda coordinating committee National Highway kuntra tarik ke volunteers singna ngarang zebra crossing yekhiba mafam sing asida traffic island thamduna traffic police na mathau tohana ba mari leinaba singi puning chingsilali sagobal lambida atopa lamgi gari kaya gi parking oriba asi mafam chaba amada sinbiu wahembam lekai dagi patsoi fawba street lamp thanana ba sudabi tawri Huralakpa oiramgani thazaba gari ama kairau mayai lekaida miyoi amana hundok lamlaga chenkhre ngarang social worker MI Khana mayumda halakpada activa tongduna lakwa miyoi amaga thainabada miyoi aduna gari hundok lamlaga chenkhibani mapuna matik chaba praman piraga Irilbung police station dagi lawba yagani haina MI Khana phondoroli amuhanna turenga song thaduna chenkhi mak siribra hingibra kadaida laikre haibasi hauji phawbai khoi mafam khangdre Haiba gari asi Manipur da laibiriba tongan bai chilinaw singna matik chawa che chang puthokpiraga social worker oiriba ai yumdagi natraga irimung police dagi lobiba yagani haina numit mari ni chupna chatharaki ba Nipan Suba Independent Church Conference ngasi S Mall Nong Khul Sarahis Talusingkre conference asida Independent Church Nipan dagi miyoi lisingamoga chani romna charup yake ngasi loisinba numita group song amsung Bible verse kiba athoi hen tanaki
Rural Education and Action for Change Manipur RIS Emna Village Community amasung District ki Government Office singi Interaction Program ama Chandel District ki Senam Khulda pangthokre thauram asida LGO Technopol L Kiran Kumar Senam Khulgi Chief Thongkolun Haukib amasung RIS M Eco Project in charge Alung Kamaisu Saruyaki Divine Universe Human Unit Cultural Academy Hairok Part 2 Mayalekai Sinduna Nomgi Oba Cultural Workshop ama Academy asida pangthokre thauram asida Cooperative Society Kakchungi Assistant Registrar L Ibomcha Huyan Lalong Manipur Thangta Cultural Association Irilbungi Principal K Sanathoisu Saruyaki Masang maming khangdaba Janems ki mokta leriba nan Manipuri manba nupagi asiba hakchang asi laliba tang tara nipan ge ayupung tara fawbi manungda kanagumba singna claim tarodrabadi angi matungina dispose tarogani haina Poropal Police Station ge OC na khangalakli Manipur ki chakholon ki tangai fadaba thausilama oigadaba mahima singkanglon asi senda lambi ontokuna leire thawong asina khunai ge anoba mirol oidiba mahairoi singda maramdam nungsibagi wakhalon saganabagi ithil pibagi mahuta senda lambida chauna ithil pibana leba khunjaw rolda chauna akaiba piragani haina Maoist Communist Party Manipur ki cherol amana phongdoli lubasigi Secretary Publicity and Propaganda Nonglen Meite ki cherol amana Manipur da leiba private school sing sendong fangna bahona bada angamarai khangre uniform makal piba exercise book fawba school na sendong tana bahona bada natana achop areng yengduna leiba kaya leire nakalamromda sarkar gi oja singi wakhalon asuki matik mole sel khara fangna bahona bada miyam gi lanthum urale Manipur sarkar gi school ayambada mahiroi masing yamna leitre adubu midday meal gi cheng yamna fangna bahona bada mahiroi masing henjina isile hari kunai gi chakolonda achoba thodang lafam tholiba mahaikolbu sendanfam ontholiba asi ngasigi kunai maruoina anoba mirol ekhoina tumina lefam thokte asiguma pibam asida lub asina kaidaunungda makata na yengduna leithokloi mari leinaba khudimak matam leiringaida semdok chanabagi aroiba khudongchaba piri lub asina athuba matamdagi mahai tamfam sangsingi oiriba pibam sing yengsinaba pirep lauri amadi aranba tawramba sing thengnaраklabadi maduda thorokpa afafata khudimak lub asina lauroi hairi pawgi marathon atimba break amamu break matungda amukana taramuk sari Sarkar na Special Economic Zone Multi Product Semgan Amagidamag Thawal District ke Kakching Lamkai amasung Kurau Popi ki marakta law unariba law from ekar jamri ke yangkai lausina naba warep ki mayokta ngasi Kakching Lamkai da Lembalizing Local Protection Committee na wakar khongjang changsingkre Committee ki Assistant Secretary N Amuyamana Committee asina DC Thawal amasung Government da law unariba law from lausin bidanaba kayarak hana khangan kre Sarkar na law from kalaga law ubaya daba mafam singda asigumba chakwa tharangi project sing paikhapiu phauthok yamna tholiba lawfam sing asi manghanbana chinjak ke award pat lehenbagi mathakta lawfam leitabadagi miyamgi hingbagi punsida chauna akaiba oigani sarkar gi firep asi handoktrabadi miyamna akanba khongjang changsingani haikhe lowa yabalam pothok leibalam asiguma mayam ase kanbiyu asina taba low da ubaya da balamda ariba plan project sing asi paikhapiu haiba wafam asi thamjari Biramongol College Student Union na regular principal hapina ba madi atay demand kaya tawraduna changsila pakhong changa sida mari leinabana ngasi fawba miyang changlaktabadagi classroom amadi administrative block solon singkre class 10 gi exam center college asida oiduna exam pangthokpa yaroi haina athingba thamliba asida government na nampuda pangthoknana ba honaraklabadi madugi afafata pumnamak government na pugadapani hairi hauzik thabakki pau khomigani Thabaki pau lawirasi BSF CRPF CISF ITBP amadi SSB gi rifleman khara lawgodori sahi tara gani pandagi kungohumdoi fabugi manungda leiba matric pass toba miwoi singna online da February tang kun fabugi manungda register toba yagani parikha center imphal oigani hairi Indo-Tibetan Border Police Force ki driver oina constable samri humdra gani thoi lawgodori masaga sahi kunga mathoi dagi kunga tare fabugi manungda leiba yamdrabada class 10 pass toba miwoi singna awang nopuk lamdam gi oina mas ki tang kunga humdoi fabugi manungda darka sarapa yagani hairi High Court Manipur ki LDC pion amadi driver lawgodori LDC gi oina graduate pass toba masaga sahi tara gani pandagi kuncha manga fabugi manungda leiba miwoi singna February tang tara taru fabugi manungda darka sarapa yagani parikha center imphal oigani hairi pion gi oina class 8 pass toba masaga sahi tara gani pandagi kuncha manga fabugi manungda leiba miwoi singna February ge tang kun taru fabugi manungda darka sarapa yagani
ड्राइवर की ओइना क्लास 8 पास तौबा मसाग सही कुंठा मंगा फावगे मनुंग दलेबा मियोय सिंगना फेब्रुआरी तांग कुनगमरी फावगे मनुंग दरका थारक यागने इंडियन एयर फोर्स के स्पोर्ट्स क्वाटा द एयरमैन खरा लोगदोरी मसाग सही ता तरुतगी कुनगमंगा फावगे मनुंग दलेबा क्लास 12 पास तौबा साना खोनबा हाइबा मियोय सिंगना फेब्रुआरी तांग कुनगनिपान फावगे मनुंग दरका थारक यागने हाइरे मथक्ता पनख्रेबा थबक की पाव सिंग असिगी हेन अकुप मरोल बाबूपाड़ा लेब जॉब सेंटर दगी खंगबा यागनी थबक की पाव ngasiगी matang asida loizare makha taba paw amuk lawbisi makha taba pawda Art and Culture Department की मखादा गवर्नमेंट डांस कॉलेज ना नुमिनिपुनी चुपने चथरकिबा एडवांस ट्रेनिंग कोर्स ngasi पैलेस गेट लेबा कॉलेज असिगी गार्डन थिएटर लोइसिनख्रे थरमसिदा मणिपुर यूनिवर्सिटी की वाइस चांसलर ओरबा डॉक्टर एच टोम्बी आर्ट एंड कल्चर की डायरेक्टर डॉक्टर के सोविता क्रिटिक फोरम मणिपुर की प्रेसिडेंट डॉक्टर आईएस कांगजम अमसुंग इफ्ता की प्रेसिडेंट डॉक्टर एम नरसुसर याखी वांगाखिबसिंगना अखोई कल्चर यावतना हिंबंगमलोई अखोई की कल्चर ना मांगलोमदा चखनबा होनबा हाबिसी अखोई खुदिमकी इथौदांगनी मपाल थोंगदा फजनबा होनरुबा यादे नुंगयोबा वफमसिंग मुन्ना खंगबा मथौ ताई मसीमकना लमदमसिगी कल्चरना मालेमदा सक ताकपा ngamlibani फोंदोनकी रंजित अधिकारी मयुमना चही कुंठा मंगा चुपना मणिपुरी जगोइदा चंगसिलखिबा महाकी खोंगचरपो अपेंबा थागतपा फोंदोनकी डॉक्टर एच तोम्बीना मतमगे अहोंगबा लाकपदगी सिथरुरबा एखोइगी कल्चरदी एखोइना ngaktuna thamli हाइकी जर्मनी की पोथोक ओइरबा यूपीवीसी की थोंग अमसुंग थोनाव की शोरूम अमा उरिपो खोशनाम लेकाइदा पीडब्ल्यूडी की चीफ इंजीनियर एम लोकेंद्र ना हांगदोखरे जेकेएन सन्स के एडवाइजर ओइरबा आहानगी चीफ इंजीनियर थांगजम जॉय कुमार ना यम की थोंग थोनाव सिंग उनो ओइरगा मचू तौरंबा अदु यूपीवीसी ददी मसागी मचू मखल कया लेबना सिजनबदा खुदोंग यामना चाबा थोंग थोनावनी हाइकी यूरेंबम अबुंग कौबा चहिनिपुरम सुरबा वाखल मिमानद्रबा मियोय अमा चटकिबा तांग तरागी नुमिदांग पुंग निपानलोम ताबा मतमदा उरिपोक अचोम लेकाइदा लेबा मसागी मयुमदगी थोकिबदगी हंजिलक्त्रे माग जैकेट अमुबा अमा लिटके टी शर्ट हिगोक मचू अमा लिटके वाउथांग नबा मचूगी खोंगराव अमा सेटके कनागुम सिंगना थेंगनबिदबदी मनांगनपा पुलिस स्टेशन नत्रगना मोबाइल नंबर 8258008692 नत्रगा 8256938744 दा पाउ पीबीयू हाइडी IBSD Tagyal Pata Technology and Skill Development Center Amalinkalagani Awangnopok India gi Biological Resourcing Singthaningai Oiba Mong da Sizinaba Anova Technology Sing Putongnaba Pandamda Center Silingadabani Institute asina grassroots level da lamdamasigi miyambu skill develop tawbaga loinana technology sing pangnanaba trend tawgani masina state asigi nahasingu thabak piba ngamgani center asi lagliba February 13 Science and Technology gi Union Minister Dr. Harshvardhan na sangagani haidi Hauzik sanabagi pau Masigi sanabagi pauta Tim kumangana saruk yaduna ngasidagi kuntra suba N Hazari amadi Dr. N Tombi State Polo Tournament Infagi Polo Ground da haukre Haudopugi Thoromda MLA El Nandakumar Manipur Pony Society ki President Dr. KSS Torjit Manipur Equestrian Association ki President Dr. S Joy Kumar Lekhidrabat Dr. N Tombi ki machanpi donor Dr. Monica Naurem Susawya ki Mathang thagi tang ama phawba chathagadaba tournament asigi ngasi sanakiba ahanba match cha AMMSA singzamaina IRC lamfelbu panjal taret ahum damai thiba pikre KMMSA singzamai gi mai papagi panjal sing adu o citizen ahanba chakrada panjal ani L Dhaneshwar na ahanba chakrada panjal ani A Ranjan na ani suba amadi ahum suba chakrada panjal ani S Janice na mari suba chakrada panjal ama chanke IRC lamfelgi panjal ahum aduna N Ranjan amadi L Romeo na ahum suba chakrada panjal amamam chanke atopa panjal aduna L Rabina mari suba chakrada chankibani Hockey Manipur na sinduna ngasidagi Kumalapa Hockey Stadium da team nipa na group ani thongna khaidotuna taramanga suba Dr. Kanti Mukherjee Memorial Invitation Hockey Tournament haukre Haudopugi Thamda Manipur Pollution Control Board ki Chairman MLA Dr. N.G. Bijoy Imphal Municipal Council ki Chairperson Nimai Sharma Family Welfare ki Director Dr. K. Razo First Olympian P. Nilkamal Amadi Hockey Manipur ki Senior Vice President Dr. C.S. Manglem Susarya ki Lekhidraba Dr. Kanti Mukherjee ki photo da Sarya khiba singna lai sukatun ikai khumnaba utki mathang thagi tang ama fawba chathagadaba tournament asigi ahobo numiki sanakiba match cha
SSA Charangpana YPA Chandel bu goal taruk anida maithiba pikre SSA Charangpat ke goal singadu Romina ani Rocky Biswas Kumar Johnson amadi Stalin na goal amamam chanki YCPA Chandel gi goal ani aduna N Santosh Kumar amadi M Boris na chanki bani hayang ahanba mesa Cosmo Wangkai amadi SYUC Uchekon Kunowa Sanagani Anisuba Mesta Maira Basikong amadi UYC Lariyamam Lekaiga Sanagani Handak Pangthok Kontra Suba National Games ke archery event gold medal amadi silver medal Panglakraba Sanari Singh ngasi Youth Popular Club Kiamgai Awang Lekai amadi Maning Lekai na opagi thorom ama club asigi ground Pangthokre Sanari Singh adudi gold medalist Thinguzam Lamyan Bamaitei silver medalist Okram Naubi Chanu amadi semi finalist Jerome Divya Chanu coach Kharibam Sana amadi Lamngan Baga Punna group ta Sanamina Kiba gold medalist Nepram Arjuni ngasigi thorom aduda MLA ke Thamarjit yauna miyo kya susarya ke Sanari Sinda lupa lising mga lising ahum lising ani amadi lising amapi duna puning thawat ke MLA amadi club ki maike dagi su kudor pot piki February ki tang kunithoy da BJP Sports Cell na Athletic Association of Manipur gi lamjing makada anti-corruption amadi good governance healthy nation and drug free habit team da pangthokadoriba run marathon English ani tara mga numit asida organization pumna mangna ban blockade tawbidana ba Sports Cell BJP Manipur Pradesh ki maike dagi appeal tawrakli Chahi tara makagi aan ba amadi chahi tara humdoi makagi taruk Subastia level boys TS Bir Chandra Singha Football Academy tournament ke winner Tafaspat Team A Tabungkok amadi Amofa Academy Moirang na oikre TS Bir Chandra Singha Football Academy ni sinduna Tabungkok makalekai gi Tafaspa complex ta chathariba chahi tara makagi aan ba chahi tara humdoi makagi taruk Subastia level boys TS Bir Chandra Singha Football Academy tournament ngasi loisinbagi tharomda minor irrigation gi chief engineer L Gorkeshwar social activist RK Rameshwar amadi BJYM Manipur Pradesh ki vice president KH Kanba Maitei na tharomapusing oike ngasi sanakiba chahi tara makhagi aroiba match ta Tapaspa team A tabungkhong na Amofa Academy Moirambu goal ani sinoda matiba pikre chahi tara humdoi makhagi sanakiba aroiba match na Amofa Academy Moirang na IMA Iram Sifai bu goal ani sinoda matiba pikibani winner oraba team da trophy ga loinana lupa lising taranithoi runners up taraba team da trophy ga loinana lupa lising nipan best player best goalkeeper top scorer fair play amadi most promising player tarabasing da lupa lising amamam tharomapusing na kusinaki SYDA na sinduna association asigi ground da ngasidagi first SYDA 5A side open football tournament haukre hautopagi tharamda hana minister oramba Langthabal assembly constituency gi Ojoy Imphal West ki adaksha Y Dasumati Awang Kunau Jila Parishad member M Sanahanbi Langthabal Jila Parishad member S Ronel amadi Hiyangthang Jila Parishad member S Subhasandra Susarya ki tournament asigi sarugama oina opening match da SYDA amadi Avimpaga exhibition match ama sanaki Young Brothers Club Langdumna Sinduna Club asigi playground da team tara nithoina group mari thongna khaidokna chathariba third state level 9 aside Nompok Ningthok Panthoibi men's open football tournament king asi sanaki ba ahanba match ta YBC team A Langdum amadi Sedo Kongba Kuno goal ani chanaduna draw chakre ani suba match ki sanaki bida KYPC Kiamgai na AMYC Arapati Mamang Lekai bu goal ani amada maiti ba pikre ahum suba match ki sanaki bida SYDA Dilong Santipurna YBC team B Langdumbu goal ani sinoda maiti ba PK Youth Bright Star Club Sagolban Tera Sapam Lerak amadi Nongmaithem Lekai na sinduna chathariba Taruk Shuba S Amuba Singa Memorial 7A side open football tournament king asi sanakiba ahanba match ta SYC Yumnam Kunona UDO hengambu goal taret ani damaiti ba pikre ani suba match ki sanagadaba team Uba Usha laktabadagi Krishna Motona walkover lokre YSA team B Chandrakhongna LMC Lemapopambu Maitiba Piduna state level junior volleyball tournament ki winner oikre Young Sporting Association Lilong Haurebi Chandrakhong na sinduna tha asigi tang nipandagi team tarani toina group mari thongna khaidoktuna chatharakiba state level junior volleyball tournament ngasi loisinkre ngasi aroiba numiki sanakiba match ta YSC team B Chandrakhong na LMC Lemapopambu set ahum ani damaitiba piduna winner oikibani winner oiraba team da trophy ga loinana lupa lising tara amadi runners up taraba team da trophy ga loinana lupa lising nipan PK
Manipur hockey ki midyeng makhada YCCIC kontha ahalupna siduna ibudong margin ground kontha ahalupta tim tarani thoina saru yaduna chathariba om suba yumnam Rasmani Memorial Invitation Men's Open 7 A-side hockey tournament ki ngasi sanakiba ahanba match ta YCCIC Team A kontha ahalumna CO Singzamebu goal taruk mari damai thiba pikre ani suba match ki sanakibada KHSC Khongmana Farm Ya School goal taret taruk tamai thiba PK SIU Singzamaina Trau Kwa Kaithal Pumai Thiba Piduna Taramathoi Suba DSA Trophy Naurem Bhuban Memorial State Level Invitation Football Tournament ki semi-final changkre All Manipur Football Association ki biye makhada District Association Kaksing Nasinduna Association asigi playground da tim taranithoina group bari thongna khaidoktuna chathariba Taramathoi Suba DSA Trophy Naurem Bhuban Memorial State Level Invitation Football Tournament ki ngasi sanakhiba ani suba quarter final match da SSU Singzamaina Trau Kwa Kaithal bu goal taruk shinoda mai thiba piduna semi-final changkibani RYDY ngai khong se final sinduna chathariba first tier level 8 men A-side football open tournament ki ngasi sanakiba ani suba semi-final match da MSS Pasoi Part 1 na TKYC Tabul Kabuibu goal ama sinoda mai thiba piduna final changkre tha asigi tang 19 da RYDO ga final thengnaragani Red Eagle Football Association Laisang Themna Sinduna Association asigi ground the chathariba first level Eco Trophy 7 A-side football tournament ki ngasi sanakiba ahanba match da RAYDO Lilongna Waba Wangoibu goal anida LWYC Laisang Themna YSWA Mayang Imphal bu goal ama sinoda amadi ahum suba match ki sanakiba da Rifa Laisang Themna GFA Thawai bu goal mari ahum da maithiba pikre First YAS Cup Veteran Football Tournament ki Mapu Farm Imphal na oikre sedo mayang Imphal na sinduna tima pana saruk yadana mayang Imphal da chatharakiba First YAS Cup Veteran Football Tournament ngasi lesingkre ngasi aroiba numiki sanakiba match da Farm Imphal na Basai Thangmai Bambu goal mari ahum da maithiba piki winner oiraba amadi runners up taraba team da Rolling Trophy ga loinana lupa lising kuntra amadi lising kun piki Mamang Thagi Tara Taruktagi Team Kunmari Nasaru Yaduna Khangabo Basu Ground the Chatharakiba Taranipan Super State Level Open Devla Memorial Trophy Tennis Ball Cricket Tournament Ngasilusin Kre Loisinbagi Tharomda MLA P Brozen MLA Olandhoni Amadi Ataymiyo Kya Susaru Yaki Ngasisanakiba Aroiba Matchda IN Sagol Tongbana SGC Thawbal Ningomba Buran Humudra da Maithiba Piduna Tournament Asigi Mapu Oikre Winner Amadi Runners Up Taraba Team da Trophy ga Lunana Lupalisin Kumathoi Amadi Lupalisin Tara Taruk PK Thangmaban Athletic Union Town Sinduna Union asigi ground the team kunithoi nasaru yaduna ngasidagi first state level T20 tennis ball cricket tournament Union asigi president KS Biramaitei na tournament hodokre ngasi ahoba numitta sanakiba match da 7 colors na Rami 11 bo wicket mapan damai thiba pikre Rami 11 na ahanba batting tawbada over taranithoi ga ball amada wicket loina turaga run kuthama thoi lauke Masigi Pakumda 7 colors na over Mariga ball Marita wicket Marika Turaga apiba target adu yoke match aduda 7 colors ke Sanjoyna wicket Mari Lauduna man of the match takre Numit Taramangani Chathagadaba Residential Cricket Coaching Camp Disabled Development Association Manipurna Sinduna Samuro Kangjibung Ground Dangasidagi Hokre Hautopuki Thoromda Amjugi President Wangkemcha Siamjai Kadagi Chief Engineer K Manoranjan Modified Northeast India ge founder N Mohan amadi atemiyo kya susaruyaki ngasi ahobo numita cricket exhibition match oina Disabled Development Association Manipur amadi All Manipur Working Journalists Union ga sanabada Disabled Development Association Manipur na maithiba pikre thorom asiga mari leinana Disabled Cricket Team ge manager na coaching camp asiga mari leinaba wafam sing phongdokhi Kerala da pangtok ba kuntra manga suban National Games da Manipur gi oina mahut sinduna archery masana da saru yaduna gold amadi silver medal phanglaba H Bizendra Nathpu opagi thorom langmaidong gi United Youth Sporting Club Social Welfare Club amadi maira pai bi lup singna sinduna pangthokre masino mogi ba inga sai pau pizari ICAR lamfe patagi pagba pau gi metong ina ngasi khwaidagi saba si degree Celsius kunithoi dasming mapani khwaidagi ingwana degree Celsius mari dasming mangani Nungsite yaupisi manigi chang ayukta chada marfumathoi nungsildana chada nipuni nong chukhide Vesta kudamro bapaung kana pizari Union Minister Ramvilas Paswana Chengi Godown ani sanana bajatra hunkre FCI Regional Office asi mapung phaba office ohelagani haikre
Manipur swine flu ki case leite lena asina batarabasu hida lakthang marang kaina fanganana ba thorang lokale haina health director Dr. O Ibom Chana phundokre amadi Kuntra Suba N Hazari amadi Dr. N Tombi State Polo Tournament ngasidagi Imphal gi Polo Ground da hokre ngasi ISTV ni pizaba pau mata sosinjari ngeng ta biri bisu mukana kunjari